ꯃꯌꯥꯝꯁꯤꯗꯤ ꯕꯤꯐꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯅꯦ ꯑꯗꯨꯒ ꯀꯣꯟꯅꯕ ꯍꯋꯥꯏ ꯃꯇꯣꯟ ꯈꯔ ꯌꯥꯎꯔꯦ ꯁꯤꯅ ꯇꯤꯜꯍꯧ ꯆꯅꯝ ꯈꯔ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ ꯆꯥꯛꯁꯨ ꯂꯥꯝꯅ ꯂꯣꯏꯔꯕꯅꯤ ꯐꯖꯔꯦ ꯕꯥꯕꯥ hòi rất nhiều vậy 아니 좀 이제 삐딱삐딱 깎고 그냥 더 먹장이냐 hào đấy bạn mua thì khách hàng hào đấy bạn các người hỏi rồi lapar mau quá này
ꯐꯖꯅ ꯍꯥꯎꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯀꯜꯂꯦ ꯃꯣꯔꯣꯛꯁꯨ ꯐꯖꯔꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏब ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯨ ꯕꯥꯏ ꯕꯥꯏ